ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯃꯦꯒꯤ ꯅꯨꯗꯜꯁ ꯆꯥꯔꯨꯕꯗꯒꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ 6 ꯂꯥꯏꯀꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯗꯦꯍꯔꯥꯗꯨꯟꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯔꯥꯍꯨꯜ ꯀꯨꯃꯥꯔ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯜꯂꯤꯚꯤꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯔꯥꯍꯨꯜ ꯅꯒꯔ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅ ꯃꯦꯒꯤ ꯅꯨꯗꯜꯁꯀ ꯂꯣꯏꯅꯅ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯍꯨꯜ ꯀꯨꯃꯥꯔꯗ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯔꯥꯍꯨꯜ ꯀꯨꯃꯥꯔ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯟꯅꯔꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯒꯤ ꯅꯨꯗꯜꯁ ꯄꯨꯊꯣꯛꯂꯤꯕ FMCG ꯀꯝꯄꯅꯤ ꯅꯦꯁꯂꯦ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯦꯁꯂꯦ ꯀꯝꯄꯅꯤꯅ ꯄꯨꯊꯣꯛꯄ ꯃꯦꯒꯤ ꯅꯨꯗꯜꯁ ꯆꯥꯔꯨꯕꯗꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯝꯄꯅꯤꯅ ꯄꯨꯊꯣꯛꯄ ꯅꯨꯗꯜꯁ ꯆꯥꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤꯕꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯗꯜꯁꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫